Lady. จัสลาจัสลา นี่ไม่เดียมฮับกันหายตัวนี้ฮับเจไม่ใช่ไอ้วิชาเดี๋ยวนี้เราขึ้นมากันเลยอยู่เด้ทั้งให้เมียไอ้สินำดูวิดีโอสิเดนะเตไอ้ก็สิกะดิปนีร์ทงบ่ดอดูยามจานิงบะไอ้นะกะสาให้ไอ้นะกว่าที่เลยไงดาไอ้กีอิมานบีโปปีนะทงพิจารณาปนีร์ทงบะคุยกันสงคมสนาทงบะให้บะดูยามฮาวไอ้บ่ก็ไอ้ก็สิจานิงยามนั้นดูเลยรู้แก่ภาษาเดียาวเบรกแก่ดูยาวรำตาดีไอตัวไปหิ้งจังมันเลยชมพูระแก่ดูไปทงอาจารย์ด้วยเนี่ยดูไก่กุมบะดูยาวรำตาดีไอสิ่งทงอาจารย์แก่ดูก็ไม่อันดูละแก่ดูไก่จะขโมยนุ่ยเดี๋ยวแม่ไก่น้อยกันแต่ไอเจ้าตัวกุหลาบจะรู้ไปแต่ที่วงเราเดี๋ยวนะที่ท้าอุ้มมันนี่มังอาจารย์แต่ว่าพังจ้าพังแต่บางอย่างเนี่ยแต่อาจจะปวดหัวไงบอกว่าปวดหัวไงที่คุยสิก็ยังมันนะเดี๋ยวอาจจะสิ่งข้างเดียไอ้เนี่ยบุดิ้งเลยจ้าเลยเนี่ยบุดิ้งไงที่จ๊อกเลยจ้าสั่นเลยเนี่ยตามอย่างบุดิ้งเลยบอกว่าเฉลยไปแต่ไอ้จะบังโกร์อะไรฮะตั้งน้อยแต่นะหาเนี่ยเดี๋ยวห้องเนี่ยจะให้ได้ยุ่งได้เลยไงไม่ทำแต่บุดิ้งมุงบางตัวจะตาสู้ไอ้ดีกี่ตั้งลำเจนเจนแต่เรากินเจนแต่นะกันนู้นตัวเดียวนะแต่ยำตัวมันนี่ไอ้ฟิตมันจะทำมันบอกว่าดูหุ่นจิกดีอามุขเนี่ยชาจิบางกว่ามันกันหน่วยไปได้เลยสิเลยจ้านี่ตุ้มชันนี่จ้านี่ตุ้มชันนี่งานตั้งตัวเฉลียวปุถุดิงานตั้งขัดนี่เดี๋ยวนะก็ตุ้มมาจ้าเราเลยแบบนี้เดี๋ยวหุ่นจิกพันดักตัวบุตรครับบุตรไอ้ก็จะจัดเลยไอ้หุ่นจิกปุถุทงหุ่นจิกปุถุงานเลยแบบนี้นะเพราะฉะนั้นปุ่มมารีมังอาเดี๋ยวไอ้จักทงมันจะหูด้วยนี่ดูจักทงมันจะไอ้ลักเกะเดี๋ยวกี้daily life นี่นะที่ half daily life ไปตั้งหายเดี๋ยวกี้ชุ่มหูเลยบอกว่าดูไอ้น้ำมากันนะตัวแกหิ้งจังบุตรคราเซียมหูแบบนี้ไอ้นี่สิข้างมาจ้าด้วยไอ้ข้างมาจ้าที่ตัวเราก็ดูก็สิไอ้จะอุปูดงอะไรเอาขึ้นมาก็ไอ้เลยมีนะบางอย่างดอกมามุนีบุตร relief game เด้อจะเขียนบอกว่ามุนีลากันเดี๋ยวภาษาจะรู้เลยแกดูก็นำมาเก็บวิดีโอตัวดูแม่ให้ดีมุงบางตัวบุษย์ไอ้ตัวสุดตัววิ่งเด้อตัวบุษย์คุยเลยบอกว่าแต่ตอนสู้ให้ดีมุงบางเนี่ยแล้วแต่บิดาคุยเมาให้ก็ตัวเราก็คุย family คุยตัวเราก็สมจามีนะบ้านตั้มจามีนะก็ดอกตัวไอ้ชุ่มแม่ยามเด้ออุลักเก็บแบบแม่ยามชุ่มยังดีอ๋อนุ่งไงแบบวิดีโอบุดีนะเตี้ยก็ตอนสู้ให้ดีเลยบางนาทีจ้าดริบเอาดีไอ้ชุ่มไม่เนี่ยตัวเราก็เต็กตั้มแล้วชุ่มนำมาเก็บก็แม่มุจิคุยนิ่งเท่าคงเก็บบาซาร์paneer di anam mana yuan da male betu tar so yenga ke yuan da bra haido yuan ready hingjang atop palawra lag ni yolam madi ado sumlore yolam draga di atop palawre nong mangye ngasi di ing yo kai no chon bazar hang bi da toi da khra di hang oh sai di hang hangam za ai video nam lo ba tal le mi le ya di na pak nan tok sanar sum lo ge da ha saning bro yin jas pani puri si da lai re ai pani puri sa da ba ga kui wa ti di shu ku hao di chot ti da ne ka ka gi hang ba do chon dai da na ma kam na chang ge da ka pani yaw bro lai ya Macada Yengen Na mahi Yes patal Chilupa kun gini me Adagi Paneer ga lore Sina paneer ga champra ga Adidi siya ako'y ma din eh Kano sa di hai ba paneer sa di hina di adugi magi yen koy yen payang thai gi ga lobi gi ge mana si sa ja ai ne paneer sa ge adu gen thong baจำได้ทางนึง si sa oh mem yo re ai u ji paneer se kamai thong panu hai do ye ke ko ye nga ke yo ulat ke mahiyan yam de da yam bagi yam hina mandra yam hina di yam de si se kui sida lai re na ai ni yam naga mal re kok ta ha aduga si se re hap tu ni ai na adi lorok pane ba ko guwahati di lorok pane tang ra si ma chan ji loi sugar ga ai hap tu ni
ꯃꯆꯜꯅꯦ ꯂꯣꯏꯅ ꯁꯨꯔꯕꯅꯦ ꯑꯩꯅ ꯈꯪꯗꯕ ꯁꯤꯕꯨꯗꯤ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯈꯪꯗꯕ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯁꯦ ꯑꯩꯅ ꯑꯝꯇ ꯈꯪꯗꯕ ꯑꯗꯨꯗꯤ ꯇꯧꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯧꯔꯒ ꯑꯁꯤꯁꯦ ꯃꯆꯨꯒ ꯀꯩꯀꯩ ꯇꯧꯔꯒ ꯇꯣꯠꯂꯒ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯊꯥꯎꯗ ꯍꯥꯟꯅ ꯇꯥꯎꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯍꯥꯟꯅ ꯅꯝꯈꯤꯒꯦ ꯃꯆꯨ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯤ ꯊꯨꯝ ꯈꯔꯒ ꯑꯩ ꯑꯍꯥꯟꯕꯅꯤꯀꯣ ꯊꯣꯡꯗꯣꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯍꯩꯇꯦꯒ ꯑꯃꯨꯛꯀ ꯍꯩꯕꯤꯔꯛꯀꯅꯤ ꯑꯩ ꯍꯩꯇ꯭ꯔꯁꯨ ꯁꯨꯝ ꯊꯣꯡꯕꯅꯤ ꯑꯩ ꯆꯥꯅꯤꯡꯃꯟꯕꯩꯅꯤ ꯀꯅꯥꯅ ꯊꯣꯡꯕꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯊꯣꯡꯕ ꯍꯩꯔꯝꯃꯣꯏ ꯃꯥ ꯅꯪ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯕ ꯈꯛꯇꯪ ꯊꯣꯡꯕ ꯍꯩꯄꯣꯠꯇꯦ Ano yung siya? ꯁꯤ ꯃꯨꯜꯂꯛꯑꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯉꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯁꯤ ꯂꯧꯈꯠꯂꯒ ꯈꯥꯃꯦꯟ ꯀꯩꯀꯥꯗꯣ ꯑꯃꯨꯛꯀ ꯉꯧꯔꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯎꯠꯂꯛꯑꯒꯦ ꯍꯣꯔꯦꯟ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯁꯨ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦꯀꯣ ehe em sáu yadi kaure tespatana thadagadade tespata thadahudre tespatana kona thade hairani ai kawa phamo gana mo fadana phone su namda hiti ai ka Oke, terima kasih mencuri. Dengan music powder. Masaya aina maru marang aina yaudо kaiba दालचीनी na chingdo दालचीनी adagi maming atai di khangre ko ya dai leri du adu su loi tha khrani si ai amom ta tha ko do no ho duga tinga sagi kino do paneer do Murati pala wala na. Murati. tadi ya Bug. Biyantin. yare mayamsi horen kena toroga ulagi hawba hawtaba ai khangde aigi kaido do thongre sum thongjange horen hawbra do hairake yare tadi ko chali Ini kada trabajo. Ano pide ile. Kung dati ni lay ko yan. Ano ba? Kung mo ko yung alam sa siyempre lay ko nang layan ay akin. Lay sarap doon. game gi sarap tu da game da laiba ibo hoi dong ko yon chalu tare game dai sara ngo game da laiba mi di yon chalaba umuro ko oi me khai ge thangjing ama mi lage degi kudro Dadai. Mi. okay akhoi mai di tengo si doina khai do pe Dia. khoi ma su angau bi paneer sai ga sa de ga su ga ma hau bi su ya he he yang ne tho mi sa khi ne tho ma si di video na mi ne ma na ga hoi ba Hari yang ah. Put in your mobile, she didn't have a num give.
Ninja. ꯍꯣꯏ ꯍꯥꯏꯕꯅꯦ ꯊꯣ ꯍꯥꯏꯕꯅꯤꯅꯦ ꯑꯁꯤ ꯐꯨꯔꯛꯑꯅꯤꯅ ꯑꯩ ꯌꯦꯠꯄ Ninja. ꯀꯩ ꯍꯥꯞꯀꯦꯝꯀꯣ ATM hapan. ꯍꯥ ATM hapan. ꯅꯪ ꯌꯥꯝ ꯍꯥꯞꯄꯛꯑꯅꯣ ꯁꯤꯗ ꯍꯥꯞꯄꯒꯦ ꯀꯣ ꯍꯥꯟꯅ ꯂꯧꯈꯠꯂꯒ ꯅꯪꯅ ꯆꯥꯅꯤꯡꯗꯕꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤ ꯂꯩꯔꯦ ꯂꯩꯔꯦ ꯃꯥꯒꯤꯗꯤ ꯌꯥꯝ ꯍꯥꯞꯀꯅꯨ ꯍꯥꯏꯌꯦ ꯑꯗꯨꯅ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯃꯍꯤꯁꯦ ꯑꯩ ꯂꯣꯏ ꯆꯥꯔꯗꯣꯏꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯔꯦ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯇꯦꯕꯜꯒꯨꯝꯕ ꯂꯩꯇꯕꯗ ꯑꯩ ꯆꯥꯕꯗꯤ ꯎꯠꯂꯛꯑꯔꯣꯏ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯇꯧꯔꯒ ꯆꯥꯔꯒꯦ ꯆꯥ ꯂꯣꯏꯔꯒ ꯆꯥꯕꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯎꯠꯂꯛꯑꯔꯣꯏꯒꯦꯕ ꯁꯤꯅꯦꯕ ꯑꯩꯅ ꯄꯅꯤꯔ ꯊꯣꯡꯉꯤꯁꯦ ꯑꯗꯣ ꯑꯃ ꯍꯥꯟꯅ ꯇꯦꯁ ꯇꯧꯒꯦ ꯃꯥ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯦ ꯍꯥꯎꯕꯗꯣ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ ꯈꯥꯕꯩꯁꯦ ꯁꯤꯁꯦ ꯋꯥ ꯍꯥꯎ ꯃꯃꯥꯡ ꯆꯥꯔꯦꯉꯣ ꯍꯥꯎꯕ ꯌꯦꯡꯉꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯄꯅꯤꯔꯗꯣ ꯑꯣꯏꯅ ꯄꯅꯤꯔꯗꯣ ꯆꯥ Nga matulog ꯑꯗꯨꯅ ꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ Nga matulog tayo yaw. ꯍꯥꯎꯕ ꯈꯪꯗꯦ ꯃꯥꯕꯨꯗꯤ ꯌꯥꯝ ꯍꯩꯅꯗꯕꯅꯦ ꯄꯅꯤꯔ ꯑꯗꯨꯅ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯔꯣꯏ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯊꯝꯃꯒꯦ ꯆꯥꯛ ꯆꯥꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯗꯣ ꯅꯨꯟ ꯊꯦꯟꯅꯦ ꯕꯥꯏ 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 ꯑꯗꯨꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯁꯤꯡꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯁꯤꯡ ꯋꯥꯏ ꯍꯥꯏꯗꯤ ꯃꯣꯏ ꯁꯥꯏꯁꯦ ꯇꯣꯇꯤ ꯂꯣꯏ ꯂꯧꯁꯟꯅꯩꯌꯦꯕꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯣꯇꯤ ꯂꯣꯏ ꯂꯧꯁꯟꯅꯩ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯇꯣꯇꯤꯁꯦ ꯇꯥꯗꯦꯕ ꯇꯥꯗꯤ ꯇꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯇꯣꯇꯤꯗꯤ ꯊꯧ ꯁꯥꯔꯨꯗꯦꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯋꯦꯜꯁꯨ ꯂꯩꯕ ꯑꯗꯒꯤ ꯇꯨꯔꯦꯟꯁꯨ ꯅꯛꯄ ꯑꯅꯝꯕꯅ ꯑꯩꯈꯣꯏꯗꯤ ꯋꯦꯜꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯋꯦꯜꯗ ꯁꯨꯝ ꯁꯤꯖꯤꯟꯅꯔꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯅꯝꯕꯅ ꯋꯦꯜꯗꯤ ꯇꯧꯔꯦ ꯏꯁꯤꯡꯁꯦ ꯖꯣꯞ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯗꯩꯗꯤ ꯚꯔꯥꯗ ꯂꯩꯔꯛꯄꯗꯩꯗꯤ ꯏꯁꯤꯡꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯗꯤ ꯂꯤꯛꯅ ꯁꯤꯖꯤꯟꯅꯩꯕ ꯂꯣꯏꯈꯤꯅꯤ ꯄꯥꯈꯠꯇꯅ ꯍꯥꯏꯗꯤ ꯇꯣꯇꯤꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗꯅꯦ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯛꯇꯪ ꯇꯥꯕꯅꯤꯅ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯇꯥꯔꯤꯉꯩ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯕꯥꯔꯇꯤꯟꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨ ꯁꯣꯛꯆꯜꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨ ꯇꯥꯗ꯭ꯔꯒꯅ ꯑꯃꯨꯛꯀ ꯇꯣꯛꯄꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯪꯕꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯁꯣꯛꯄ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯣꯟ ꯆꯥꯝꯕ ꯈꯣꯠꯄ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯏꯁꯪ ꯁꯪꯕ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯗꯣ ꯑꯗꯨꯒ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯅ ꯌꯥꯅꯕ ꯑꯩꯗꯤ ꯁꯨꯝ ꯂꯩ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯝꯅꯤꯡꯉꯦꯕꯀꯣ ꯆꯥꯕꯁꯨ ꯌꯥꯝꯅ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯛ ꯀꯥꯁꯦ ꯃꯩ ꯕ꯭ꯂꯕ ꯑꯃꯈꯛꯇꯪ ꯊꯥꯜꯂꯦꯕ ꯁꯤꯒꯤ ꯕ꯭ꯂꯕꯁꯦ ꯑꯃꯈꯛꯇꯪ ꯊꯥꯟꯕ ꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯉꯥꯟꯗꯦꯕ ꯁꯤꯒꯤ ꯕ꯭ꯂꯕꯁꯤꯗꯤ ꯑꯗꯨꯅ ꯌꯥꯝꯗꯦ ꯕ꯭ꯂꯕꯁꯤꯁꯨ ꯌꯥꯝ ꯍꯦꯟꯅ ꯉꯥꯟꯗꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯑꯩꯒꯤ ꯄꯣꯠꯇ ꯌꯥꯝ ꯂꯩꯔ ꯈꯣꯠꯂꯒ ꯑꯩꯗꯤ ꯂꯣꯏꯁꯟꯅꯤꯡꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯟꯗꯕ ꯌꯥꯗꯦꯕ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩ ꯄꯣꯠ ꯆꯩꯗꯤ ꯑꯩ ꯌꯥꯅ ꯁꯤꯖꯤꯟꯅꯒꯦ ꯁꯦꯠꯄ ꯆꯥꯕ ꯈꯣꯠꯄꯗꯤ ꯂꯩꯔꯤꯗꯅꯀꯣ ꯕ꯭ꯂꯕꯁꯨ ꯉꯥꯜꯂꯤꯗꯅ ꯍꯦꯟꯕ ꯑꯩ ꯄꯩꯁꯥ ꯍꯦꯟꯕ ꯂꯣꯏꯁꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯤꯡ ꯀꯃꯥꯏꯅ ꯍꯣꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯌꯨꯝꯗꯩ ꯍꯧꯅ ꯁꯅꯥꯕꯨꯟ ꯀꯣꯔꯐꯨ ꯄꯨꯕꯁꯦ ꯍꯩꯔꯛꯇꯦꯕꯀꯣ ꯑꯩꯁꯦ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇ ꯂꯩꯔꯦꯕ ꯑꯩ ꯀꯣꯟꯅꯦ ꯕꯥꯔꯇꯤꯟꯗ ꯏꯁꯤꯡ ꯍꯣꯜꯂꯦꯕꯀꯣ ꯑꯩ ꯑꯗꯨꯁꯨ ꯌꯨꯝꯗꯣ ꯀꯗꯥꯏꯗꯩ ꯍꯣꯟꯕꯅꯣꯗ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩꯅ ꯏꯁꯤꯡ ꯍꯣꯟꯕ ꯖꯒꯥꯗꯣ ꯑꯗꯨ ꯎꯠꯂꯛꯀꯦ ꯁꯤꯗꯩ ꯁꯨꯝ ꯎꯕꯅꯦꯕ ꯑꯗꯨ ꯑꯩꯅ ꯏꯁꯤꯡ ꯂꯥꯛꯏꯉꯩꯗꯅꯦ ꯁꯤꯒꯤꯗꯤ ꯑꯩꯒꯤ ꯁꯦꯟꯇꯦꯛꯁꯅꯤꯅ ꯂꯤꯇꯔ 200ꯒꯤ ꯁꯦꯟꯇꯦꯛꯁꯅꯦ ꯑꯗꯨꯒ ꯁꯤ ꯕ꯭ꯔꯥꯏꯠꯁꯤꯅꯦ ꯁꯤꯒꯤ ꯁꯦꯟꯇꯦꯛꯁꯀꯤ ꯏꯁꯤꯡꯁꯤꯕꯨꯗꯤꯅꯦ ꯑꯩꯅ ꯂꯩꯖꯕꯅꯦꯕ ꯊꯛꯅꯕꯤ ꯑꯣꯏꯅ ꯁꯤ ꯂꯩꯗꯣꯏꯕ ꯇꯣꯉꯥꯟꯅ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯅ ꯈꯣꯡꯒꯥꯝꯕꯨꯟꯒꯤꯁꯤꯅ ꯁꯤꯒꯤ ꯕꯥꯔꯇꯤꯟ ꯕ꯭ꯔꯥꯏꯠꯁꯦ ꯑꯃꯅꯦ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯅꯤ ꯉꯁꯥꯏ ꯇꯣꯇꯤ ꯂꯥꯛꯑꯦꯕ ꯁꯤꯁꯨ ꯂꯣꯏ ꯍꯣꯟꯖꯜꯍꯧꯋꯤꯅꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯖꯥꯔꯁꯤꯗꯁꯨ ꯑꯩ ꯂꯥꯍꯧꯕ ꯑꯗꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯤ ꯕꯥꯔꯇꯤꯟ ꯑꯅꯤꯁꯤꯅꯦꯕ ꯑꯩꯅ ꯍꯣꯜꯂꯒ ꯑꯩꯅ ꯍꯣꯟꯗꯣꯏꯁꯦ ꯈꯨꯠ ꯑꯅꯤꯁꯤꯅ ꯅꯥꯝꯃ ꯀꯥꯏꯗ ꯍꯣꯜꯂꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯗꯁꯨ ꯑꯁꯣꯝꯒꯤ ꯊꯣꯡ ꯍꯥꯡꯉꯤꯁꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯆꯦ ꯂꯩꯔꯦꯀꯣ ꯃꯣꯏ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯄ ꯁꯤꯗꯅꯅꯦ ꯕꯤꯖꯦꯟꯇꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯗꯣ ꯂꯩꯕꯅꯦ ꯃꯣꯏ ꯏꯝꯐꯥꯜ ꯆꯠꯈꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯁꯨ ꯎꯠꯂꯛꯀꯦꯀꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯂꯩꯕ ꯚꯔꯥ ꯄꯔꯦꯡ ꯑꯣꯏꯅꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯤꯡ ꯍꯣꯜꯂꯤꯗꯅ ꯁꯤꯒꯤ ꯂꯩꯔꯛꯀꯤꯁꯦ ꯁꯤꯒꯤ ꯂꯩꯔꯛꯇꯒꯤ ꯆꯪꯉꯒ ꯑꯗ ꯄꯥꯏꯞ ꯄꯨꯁꯜꯂꯤꯁꯦ ꯁꯤꯒꯤ ꯅꯤꯅꯦ ꯍꯣꯏꯁꯦ ꯐꯩꯌꯦꯕꯀꯣ ꯃꯣꯏꯗꯒꯤ ꯏꯁꯤꯡ ꯁꯨꯝ ꯍꯣꯟꯍꯟꯕꯤ ꯑꯗꯒꯤ ꯄꯥꯏꯞꯁꯤꯁꯨ ꯑꯩꯅ ꯏꯁꯤꯡ ꯌꯥꯝꯅ ꯍꯣꯟꯒꯗꯕ ꯂꯩ ꯇꯥꯔꯗꯤ ꯃꯣꯏꯅ ꯄꯥꯏꯞꯁꯦ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯁꯤꯅ ꯍꯣꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯗꯕ ꯑꯣꯏꯔꯒꯅ ꯑꯩꯅ ꯕꯥꯔꯇꯤꯟ ꯑꯅꯤꯁꯦ ꯁꯤꯗꯩ ꯃꯅꯨꯡꯗꯩ ꯆꯠꯂ ꯍꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯣꯡ ꯌꯥꯝ ꯃꯪꯉꯦ ꯌꯦꯡꯉꯨꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯁꯨ ꯎꯠꯂꯛꯀꯦ ꯆꯦ ꯍꯣꯏꯒꯤꯗꯤ ꯊꯣꯡ ꯍꯥꯡꯉꯤꯕꯅꯤ ꯍꯧꯖꯤꯛ ꯃꯣꯏꯁꯤꯗꯤ
ꯇꯨꯝꯈ꯭ꯔꯕ ꯃꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯩꯕ ꯁꯤ ꯐ꯭ꯂꯣꯔ ꯆꯟꯕꯁꯦ ꯊꯥꯕ ꯍꯩꯕꯁꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯐ꯭ꯂꯣꯔ ꯍꯩꯔꯛꯄꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ